ꯍꯧꯖꯤꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯅ ꯁꯤ ꯀꯥꯁꯦ ꯑꯩꯈꯣꯏ ꯚꯥꯏ ꯀꯥꯅꯦꯕꯀꯣ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣꯗꯣ ꯐꯖꯅꯗꯤ ꯎꯔꯝꯃꯔꯣꯏ 이루거든요 나 봐야 짱이지 줌마 봐는 짱하면 이내이게 짱학대 우지 뭐 공이 미쳐 짜생을 하네가 ꯀꯪꯒ꯭ꯔ ꯃꯥꯜꯂꯦ 보이디에 아가빠 ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯤꯡ ꯁꯤꯠꯂꯅꯤ ꯂꯣꯏ ꯊꯨꯝꯃꯦ ꯑꯇꯣꯞꯄ ꯀꯥꯕꯨꯗꯤ ꯊꯨꯝꯗꯦꯗ ꯌꯦꯡꯉꯣꯅꯦ ꯑꯇꯣꯞꯄ ꯀꯥꯗꯤ ꯊꯨꯝꯗꯦꯕ ꯃꯥꯏ ꯀꯥꯒ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯀꯥꯒ ꯑꯅꯤꯁꯤ ꯈꯛꯇꯅꯤ ꯊꯝꯃꯦꯕ ꯑꯩꯕꯨ ꯍꯥꯏ ꯃꯤ ꯇꯥꯡ ꯀꯌꯥꯗ ꯂꯝꯕꯤ ꯑꯩꯈꯣꯏ ꯂꯝꯇꯥ ꯂꯝꯕꯤ ꯐꯥꯎ ꯊꯤꯡꯉꯤꯃꯤꯀꯣ ꯉꯔꯥꯡꯗꯩꯔꯥ ꯀꯩꯒꯤꯅꯣ ꯁꯤ ꯂꯝꯕꯤ ꯂꯣꯏꯅ ꯃꯅꯥꯗꯨ ꯐꯖꯅ ꯊꯝꯃꯨꯀꯣ ꯊꯝꯕ ꯌꯥꯕ ꯃꯅꯥꯁꯤꯡꯁꯦ ꯐꯖꯅ ꯄꯨꯜꯂꯒ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯀꯥ ꯊꯨꯝꯕꯁꯦ ꯑꯅꯤꯔꯛ ꯁꯨꯔꯦꯕ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯇꯨꯔꯦꯜꯒ ꯅꯛꯅꯩꯌꯦꯕꯀꯣ ꯇꯨꯔꯦꯜꯒ ꯊꯪꯅꯔꯤꯅꯦꯕ ꯇꯨꯔꯦꯜ ꯏꯁꯤꯡ ꯏꯃꯥꯏꯗꯣ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯇꯣ ꯑꯁꯣꯝꯗ ꯏꯟ ꯊꯥ ꯂꯩꯔꯦ ꯑꯗꯨꯁꯨ ꯁꯣꯔꯣꯛ ꯃꯆꯤꯟꯗꯒꯤ ꯏꯁꯤꯡ ꯏꯃꯥꯏꯁꯦ ꯏꯆꯦꯜꯅ ꯀꯟꯕꯅꯦꯀꯣ ꯈꯣꯡ ꯅꯠꯇꯦꯀꯣ ꯁꯦ ꯇꯨꯔꯦꯜꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯄꯤꯛꯁꯤꯜꯂꯛꯂꯤ ꯈꯔ ꯑꯃꯗꯤ ꯌꯨꯝꯗ ꯆꯪꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯌꯦꯡꯁꯦꯀꯣ ꯇꯣ ꯁꯣꯝꯗ ꯁꯤ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯦ ꯁꯤ ꯌꯨꯝꯅꯦꯕ ꯁꯦꯟꯇꯦꯟꯁ ꯎꯔꯤꯁꯦ ꯌꯨꯝꯗ ꯆꯪꯉꯦ ꯇꯣ ꯅꯨꯡꯗꯥꯡꯗꯤ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯔꯝꯕ ꯃꯥꯜꯂꯦ ꯌꯦꯡꯉꯣꯗꯣ ꯑꯁꯤ ꯇꯨꯔꯦꯜꯅꯦꯕ ꯁꯤꯅ ꯃꯣꯏꯒꯤ ꯁꯨꯃꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯡꯁꯨ ꯂꯣꯏꯅ ꯊꯨꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯕꯁꯦ ꯊꯣꯡꯅꯦꯕꯀꯣ ꯊꯣꯡꯒ ꯊꯨꯝꯗꯣꯔꯦꯕ ꯌꯦꯡꯉꯣꯅꯦ ꯏꯆꯦꯜꯁꯨ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯑꯉꯥꯡ ꯅꯨꯕꯤ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒ ꯁꯥꯟꯅꯅ ꯌꯥꯄꯣꯟꯇꯦ ꯂꯣꯏꯅ ꯇꯥꯎꯊꯈꯤꯗꯅ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯀꯥꯁꯤꯗꯤ ꯂꯣꯏꯅ ꯊꯨꯝꯃꯦ ꯃꯈꯣꯡꯒꯥꯁꯦ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗ ꯍꯥꯏꯗꯤ ꯌꯥꯝ ꯅꯛꯅ ꯁꯥꯕꯁꯤ ꯗꯨꯀꯥꯟꯁꯦ ꯕꯦꯔꯥꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯂꯩꯗꯅꯀꯣ ꯏꯁꯤꯡ ꯏꯃꯥꯏꯁꯤ ꯍꯦꯟꯒꯠꯂꯛꯑꯗꯤ ꯏꯆꯦꯜ ꯍꯦꯟꯒꯠꯂꯛꯑꯗꯤ ꯍꯥꯏꯗꯤ ꯇꯥꯎꯊꯈꯤꯕꯒꯤ ꯀꯩꯅꯣ ꯆꯥꯟꯁꯁꯨ ꯂꯩꯌꯦꯕ ꯃꯈꯣꯡ ꯀꯩꯀꯥꯗꯣ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯀꯩꯅꯣ ꯇꯧꯕꯤꯗ꯭ꯔꯒꯗꯤꯀꯣ ꯌꯦꯡꯉꯣꯅꯦ ꯁꯣꯔꯣꯛꯅ ꯁꯤ ꯂꯩꯔꯦ ꯀꯣ ꯏꯁꯤꯡ ꯏꯃꯥꯏ ꯁꯤ ꯂꯩꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯕ ꯅꯠꯇꯦꯕ ꯈꯣꯡꯀꯥꯞ ꯑꯃꯒꯤ ꯆꯥꯡ ꯈꯛꯇꯅꯦꯕ ꯈꯦꯠꯅꯔꯤꯁꯦ ꯁꯤꯁꯨ ꯃꯣꯏ ꯂꯝꯕꯤꯅꯦꯕꯀꯣ ꯁꯤ ꯇꯨꯔꯦꯜ ꯅꯠꯇꯦꯕ ꯁꯤꯁꯨ ꯈꯪꯕ꯭ꯔꯥ ꯂꯝꯕꯤꯅꯦ ꯁꯤ ꯑꯁ꯭ꯋꯥꯏꯗ ꯃꯤꯜ ꯂꯩꯌꯦꯕꯀꯣ ꯔꯥꯏꯁ ꯃꯤꯜ ꯂꯩ ꯑꯗꯣ ꯂꯝꯕꯤꯁꯤꯁꯨ ꯄꯨꯔꯥ ꯏꯁꯤꯡ ꯆꯦꯜꯂꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯨꯝꯒ ꯇꯨꯔꯦꯜꯒ ꯊꯪꯅꯩꯗꯣ ꯑꯩꯈꯣꯏ ꯌꯨꯝꯅ ꯁꯤ ꯂꯩꯔꯦꯕꯀꯣ ꯇꯣ ꯂꯝꯕꯤꯁꯤ ꯑꯃ ꯁꯤ ꯂꯩꯖꯔꯦ ꯇꯨꯔꯦꯜꯁꯤ ꯂꯩꯔꯦꯗꯣ ꯑꯗꯨꯝ ꯌꯨꯝꯒ ꯇꯨꯔꯦꯜꯒ ꯊꯪꯅꯔꯗ꯭ꯔꯣ ꯀꯤꯌꯦꯉꯣ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯏꯔꯣꯏꯕꯒ ꯍꯩꯇꯕꯒꯀꯣ ꯁꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯗꯦꯟꯖꯔ ꯑꯣꯏꯕ ꯏꯁꯄꯣꯠꯇꯅꯦꯕ ꯂꯦꯞꯄꯤꯁꯤ ꯎꯔꯕ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯤ ꯌꯨꯝꯗ ꯆꯦꯜꯂꯦꯅ ꯍꯥꯏꯕꯗꯣ ꯏꯁꯤꯡꯁꯦ ꯁꯤꯗꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯦꯗ ꯁꯣꯝꯗ ꯌꯨꯝꯂꯣꯝꯗ ꯌꯨꯝ ꯈꯔ ꯇꯥꯔꯤꯕ ꯁꯣꯝꯗꯀꯣ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯂꯣꯏ ꯊꯨꯝꯃꯝꯃꯗꯧꯅꯤ ꯁꯤ ꯏꯟꯒ ꯄꯥꯛ ꯊꯥꯅꯗ꯭ꯔꯦꯗ ꯌꯥꯝ ꯀꯜꯂꯕꯅꯤꯅꯀꯣ ꯏꯔꯩꯁꯦ ꯏꯁꯤꯡ ꯂꯣꯏ ꯄꯥꯔꯦ ꯉꯁꯥꯏꯗꯤ ꯑꯃꯨꯛꯈꯔ ꯆꯥꯎꯔ ꯃꯥꯜꯂꯦ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯍꯟꯊꯔ ꯃꯥꯜꯂꯦ ꯉꯥꯜꯂꯛꯄ ꯌꯦꯡꯉꯨꯒꯦ ꯌꯦꯡꯉꯨ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯆꯪꯕꯁꯤꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯔꯣꯛꯇꯒꯤ ꯁꯨꯃꯥꯡꯅ ꯅꯦꯝꯕ ꯖꯒꯥ ꯂꯩꯗꯅꯀꯣ ꯁꯨꯃꯥꯡꯅ ꯀꯨꯠꯊꯔ ꯂꯩꯍꯧꯕ ꯍꯥꯏꯗꯤ ꯁꯣꯔꯣꯛꯇꯤ ꯑꯗꯨꯝ ꯊꯣꯟꯈꯤꯅꯤ ꯁꯔꯀꯥꯔꯅꯀꯣ ꯁꯨꯃꯥꯡ ꯊꯣꯟꯕ ꯉꯝꯗꯕ ꯂꯩꯗꯅꯀꯣ ꯏꯃꯨꯡꯒꯤꯗꯤ ꯇꯧꯔꯤꯁꯤ ꯄꯨꯈ꯭ꯔꯤ ꯅꯠꯇꯦꯀꯣ ꯁꯨꯃꯥꯡꯅꯤꯁꯦ ꯑꯗꯨꯝ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯒꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯍꯩ ꯑꯄꯥ ꯁꯥꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯁꯥꯏꯅ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯕ ꯂꯩꯀꯥꯏ ꯌꯨꯝꯁꯤꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯣ ꯑꯁꯥꯏ ꯐꯥꯎ ꯈꯛꯇꯅꯤ ꯂꯩꯀꯪ ꯎꯔꯤꯕ ꯍꯥꯏꯕ ꯁꯤꯗꯩꯗꯤ ꯄꯨꯔꯥ ꯏꯁꯤꯡ ꯏꯃꯥꯏ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯦ ꯁꯣꯝꯗꯁꯨ ꯎꯠꯆꯔꯛꯀꯦ ꯁꯣꯝꯗꯁꯨ ꯎꯔꯤ ꯑꯩ ꯀꯨꯝꯊꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯐꯖꯅ ꯅꯝꯗꯧꯁꯤ ꯍꯦ ꯆꯠꯂꯣ ꯍꯨꯏꯁꯤꯡꯁꯦ
ꯌꯦꯡ ꯇꯨꯔꯦꯜꯗꯒꯤ ꯆꯦꯜꯂꯛꯄ ꯏꯁꯤꯡꯗꯨꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯤꯁꯦ ꯂꯝꯕꯤꯔꯣꯝꯗ khara kutpa lambirom chen gis ada dum chen tha re yeng transformer si le sing si dum chen le si pura danger ne ko si chen li se khongwan da ne khongwan ga muk yum gam thang ne yum gi ke no se na ma gi le mai sin ne nem bane na khongwan de gi muk yum da ne muk chang li se taw na ri me ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯆꯪꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯚꯥꯏ ꯀꯥꯗꯨꯕꯨꯗꯤ ꯏꯆꯨꯝ ꯍꯥꯏꯅ ꯈꯔꯗꯤ ꯆꯪꯉꯦꯕꯀꯣ ꯑꯗꯣ ꯐꯅꯌꯥꯝ ꯌꯨꯝꯗ ꯆꯪꯕ ꯂꯩꯔꯤꯗ ꯑꯩꯅ ꯂꯣꯏꯅ ꯀꯚꯔꯦꯖ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅꯤꯗ 인천 무지죠 마음 없네 마초비 구멍이슈 간더럼만 타람만 정글만 허주와이드 손 나가는 사람 만 요다 카라디 울레도 아시 거기 게트네 거 마닝 게트네 ing bi suro bio sing loi thum mi le sing loi thum dra ngasi nong magi kari ngasi nong magi kai ai dino ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨꯀꯣ ꯍꯥꯟꯅꯗꯤ ꯆꯍꯤ 5 6 7 9ꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯗꯤ ꯁꯣꯔꯣꯛꯀ ꯌꯦꯡꯅꯔꯨꯔꯒꯗꯤ ꯌꯥꯝꯅ ꯅꯦꯝꯃꯝꯃꯦꯕ ꯍꯪꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯩꯕꯥꯛ ꯀꯩꯀꯥ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯆꯥꯛ ꯂꯩꯗꯅꯀꯣ ꯅꯨꯡꯆꯥꯛꯀꯨꯝꯕ ꯐꯅꯌꯥꯝ ꯊꯣꯟꯈꯤꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯁꯨꯃꯥꯡꯗꯗꯤ ꯆꯪꯕ ꯉꯝꯗꯦ ꯑꯩ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯄꯥꯊꯣꯔꯛꯀꯥꯟꯗ ꯆꯪꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝ 1%ꯒꯤ ꯆꯥꯟꯁ ꯈꯛꯇꯅꯦꯕ ꯈꯪꯉꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯦꯕꯗꯣ ꯑꯩꯈꯣꯏꯁꯨ ꯂꯩꯗꯅ ꯂꯩꯇ ꯑꯗꯨꯝ ꯊꯣꯟꯈꯤꯕꯅꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯗꯥꯔꯤꯁꯦ ꯑꯩꯒꯤ ꯈꯣꯡꯎꯞꯃꯨꯛ ꯋꯥꯡꯉꯝꯃꯦꯕꯀꯣ ꯑꯗꯣ khara dum thonjilakpadagi hojikti dari ugidre mayamnadi thajarammoibako ulakki dari leitamni yumsi hana dari se ai khungumuk wangamineba hojikti dari amta legidre do hoi asibudi anobu sabane chai ani mukta ngairibne sibudi tongana mu foundation sagolaga dari wanghalaga sagibneba si hana gi chahi 5 6 ki mamang da sagiba ailedi leiramba dari dudi leidrebako ꯑꯁꯤꯅꯦꯗ ꯑꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯩꯁꯥ ꯂꯩꯗ꯭ꯔꯒꯁꯨ ꯈꯔ ꯍꯥꯏꯗꯤ ꯑꯔꯩꯕꯗꯨꯅ ꯂꯩꯕꯥꯛ ꯀꯩꯀꯥ ꯂꯧꯔꯒ ꯊꯣꯛꯂꯧꯕꯒꯤ ꯈꯔ ꯐꯔꯤꯅꯦꯕ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯌꯨꯝꯅ ꯁꯤ ꯂꯩꯔꯦꯗꯅ ꯇꯣ ꯁꯣꯔꯣꯛꯁꯤ ꯂꯩ ꯑꯁꯤꯐꯥꯎ ꯁꯣꯔꯣꯛꯅ ꯋꯥꯡꯉꯤꯅꯤ ꯌꯦꯡꯉꯨ ꯂꯦꯚꯦꯜꯁꯦ ꯁꯣꯔꯣꯛꯇꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯣꯟꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯤ ꯍꯥꯏꯗꯤ ꯁꯣꯔꯣꯛ ꯃꯇꯥꯏ ꯑꯣꯏꯕꯅꯤꯅꯀꯣ ꯊꯣꯟꯕ ꯉꯝꯗꯕꯁꯨ ꯃꯤ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯧꯕꯒꯤ ꯈꯔ ꯐꯔꯤꯅꯦꯕ ꯑꯗꯣ ꯊꯣꯟꯕ ꯉꯝꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯄꯣꯠꯅꯦ ꯁꯣꯔꯣꯛꯀ ꯊꯪꯅꯕꯀꯣ ꯁꯣꯔꯣꯛꯀ ꯇꯥꯏꯅ ꯂꯩꯕ ꯌꯨꯝ ꯃꯌꯥꯝ ꯂꯩꯔꯤ ꯄꯣꯠꯅꯦ ꯃꯣꯏꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯏꯁꯤꯡ ꯃꯌꯥꯝ ꯆꯪꯍꯧꯋꯦ ꯑꯗꯣ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯩꯈꯣꯏꯅꯀꯣ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯑꯗꯣ ꯁꯔꯀꯥꯔꯅꯁꯨ ꯈꯤꯇꯪ ꯑꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯒꯅꯦ ꯃꯣꯏꯒꯤ ꯃꯇꯦꯡꯈꯔ ꯄꯥꯡꯕꯤꯅꯕꯁꯨ ꯍꯥꯏꯗꯤ ꯈꯪꯍꯟꯖꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯑꯃꯅ ꯍꯥꯏꯕꯗ ꯍꯥꯏꯗꯤ ꯀꯅꯥꯅꯕꯨ ꯇꯥꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯗꯤ one voice is important ko ꯍꯥꯏꯗꯤ ꯑꯃꯅ ꯍꯥꯏꯔꯛꯄ ꯑꯃꯒꯤ voice one voice is very much important ko ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯗ ꯊꯣꯛꯇ꯭ꯔꯤꯕꯁꯦ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯗ ꯊꯣꯛꯏ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯃꯤꯟꯅꯔꯒ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕꯀꯣ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯡꯗꯁꯨ ꯑꯗꯨꯝ ꯂꯩꯗꯅ ꯄꯩꯁꯥꯃꯛꯅ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯂꯩꯗꯅꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯨ ꯊꯥꯗꯕ ꯀꯨꯏꯔꯦ ꯃꯌꯥꯝ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ